United States की State Department के Alumni Engagement Innovation Fund AEIF लिसिंगनी कुनिथोई phangkhrabi SOUBAM LUXMIBAI की LUCHING MAKHA Lamdam Asigi Khut Sha Heibi Nupi कियाना Shajaba Pothok के Malem की Keithel Da Youhanba Ngamlakli US Consulate General Kolkata की ngaklong makhada chahi asda SOUBAM LUXMIBAI na sinduna thama chupna thangbai banda pangthok hibba nupi Keithel haina mingthonba workshop amana Lamdam Asigi Nupi singna puthokba pothok sing asi Malem ki Keithel Da Youhanba ngamkhibani workshop aduda nupi artisan kaya da digital e-commerce product design and scientific innovation skills sing yauna tungan bihiram da takpi tambikhi Lamdam Asigi enak khulaba lange sing yo khatuna thamna bagi pandam da chathakhiba workshop adu nupi artisan kun lomna sharyakhi workshop adugi matang ta ngasi Malem gi Keithel yo bangam laba pothok sing adugi manungda Lamdam Asigi tatna thana ba yadraba safi lanfi lasing phi dongbi chafu androgi chafu dongpok sak mai gi chafu chairel gi chafu ningthemja karong gi chafu amadi tangkhul gi wood carving na chingba yauri panbaya badi safi lat pi hairiba phi asi khutna london saba phi makhalamani phi asi adungai ningthau palengai matamda lanphamdagi mai paktuna halakba lanwi singda makhoi gi mathauna maringjal adubu singthaba oina ningthauna khudol oina piramba phi makhalamani workshop adugi matang da SOUBAM LUXMIBAI na hai workshop as the digital marketing and branding leveraging social media for brand promotion and customer engagement packaging product and shipping managing logistic for efficient operations amadi quality control legal compliances and government supported scheme for artisans haiba yauna tungan hiram kayagi matangda takpikhe masigi mathakta tungan ba expert sing na hiram kaya da saruk yariba singbo takpi tambikhi hainasu makna makhatana phongdokhe